ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯂꯥꯏꯁꯤꯡꯇꯅ ꯈꯨꯟꯗꯥꯕ ꯅꯨꯔꯥꯏ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯎꯝꯅꯥꯡꯂꯛꯄ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯤꯡꯅ ꯇꯥꯏꯕꯪꯄꯥꯟꯗ ꯍꯦꯛ ꯈꯣꯡꯗꯥꯔꯛꯄꯗ ꯀꯪꯂꯨꯔꯕ ꯎꯄꯥꯟ ꯋꯥꯄꯥꯟ ꯄꯨꯝꯕ ꯌꯦꯅꯤꯡ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯂꯥꯏꯌꯥꯝꯁꯤꯡꯅ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯅ ꯌꯥꯏꯐꯔꯦ, ꯃꯆꯥ ꯏꯕꯦꯝꯃꯅ ꯌꯥꯏꯐꯔꯦ꯫ ꯃꯄꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯂꯥꯏꯖꯤꯡꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯉꯥꯛꯂꯣꯟ ꯑꯃꯗꯤ ꯂꯥꯟꯒꯤ ꯃꯍꯩ ꯀꯌꯥ ꯇꯝꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯝꯗꯥꯏ ꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯂꯣꯌꯨꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯕꯣꯛ ꯑꯁꯣꯟꯕꯤꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯣꯌꯨꯝꯕꯅ "ꯏꯕꯣꯛ, ꯏꯕꯣꯛ, ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯣꯛꯁꯦ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂꯣ? ꯅꯍꯥꯟꯈꯩꯗꯤ ꯉꯟꯇꯥ ꯍꯧꯒꯠꯄꯅꯤ" ꯍꯥꯏꯗꯨꯅ ꯃꯕꯣꯛꯀꯤ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯕꯣꯛ, ꯀꯩꯗꯧꯔꯒꯦ?" ꯃꯕꯣꯛꯅ "ꯂꯣꯌꯨꯝ, ꯏꯕꯣꯛ ꯀꯔꯤꯁꯨ ꯇꯧꯗꯦ. ꯍꯧꯒꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯂꯣꯌꯨꯝꯕ ꯏꯄꯥ ꯄꯥꯈꯠꯅ "ꯏꯕꯣꯛ, ꯀꯩꯗꯧꯔꯒꯦ? ꯂꯩꯔꯝꯃꯣ, ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ" ꯍꯥꯏꯔꯝꯂꯒ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯔꯗꯨꯅ ꯆꯠꯈꯤ꯫ ꯑꯃꯥꯏꯕꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ "ꯑꯣ, ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯇꯥꯗ ꯑꯃꯥꯏꯕ ꯂꯩꯕ꯭ꯔꯣ?" ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯑꯍꯜ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕ, ꯀꯔꯤ ꯇꯧꯔꯦ? ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯏꯄꯥ ꯄꯥꯈꯠꯂꯤꯕꯣ?" ꯂꯣꯌꯨꯝꯕꯅ "ꯗꯥꯗꯥ, ꯑꯩꯈꯣꯏ ꯕꯣꯛꯇꯣ ꯃꯁꯥ ꯉꯝꯍꯧꯗ꯭ꯔꯦ. ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ." ꯉꯥꯏꯈꯣ. ꯑꯩ ꯏꯁꯥ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯂꯛꯈꯤꯒꯦꯀꯣ. ꯀꯨꯏꯔꯣꯏꯗ." ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯂꯣꯌꯨꯝꯕꯒ ꯄꯨꯟꯅ ꯂꯣꯌꯨꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯧꯔꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ "ꯏꯅꯦ, ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ? ꯑꯩ ꯃꯤꯍꯨꯟ ꯑꯃꯨꯛꯇ ꯌꯦꯡꯒꯦ." ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯗꯨꯅ "ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ. ꯑꯩ ꯍꯤꯗꯥꯛ ꯑꯃ ꯄꯤꯔꯝꯒꯦ. ꯃꯁꯤ ꯆꯥꯔꯒ ꯃꯔꯥꯏꯅ ꯐꯖꯅꯤꯗ. ꯏꯅꯦ ꯅꯥꯕ ꯌꯥꯗꯦꯀꯣ. ꯑꯗꯨꯗꯤ ꯏꯅꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯆꯠꯂꯣ. "ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕ, ꯇꯥꯗ ꯆꯠꯂꯒꯦ." "ꯗꯥꯗꯥ, ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ." ꯌꯥꯔꯦꯗ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕꯒ ꯂꯣꯌꯨꯝꯕꯒ ꯊꯣꯛꯃꯤꯟꯅꯔꯛꯈꯤ꯫ ꯂꯣꯌꯨꯝꯕꯅ "ꯗꯥꯗꯥ, ꯏꯕꯣꯛꯀꯤ ꯑꯅꯥꯕꯁꯤꯕꯨ?" "ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕ, ꯏꯅꯦꯒꯤ ꯑꯅꯥꯕꯁꯦ ꯑꯩꯅ ꯀꯟꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ. ꯏꯅꯦꯁꯦ ꯏꯀꯨꯏꯒꯗꯧꯕ ꯃꯥꯟꯗꯦ." "ꯗꯥꯗꯥ, ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯩꯒꯤꯗꯤ ꯏꯕꯣꯛ ꯅꯠꯇꯅ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ. ꯗꯥꯗꯥꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯎꯄꯥꯏ ꯑꯃꯇ ꯄꯤꯅꯕꯤꯌꯨ." "ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕ, ꯑꯋꯥꯡ ꯊꯪꯕ ꯆꯤꯡꯗꯣꯟꯗ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯃ ꯂꯩꯕꯅꯤ. ꯃꯥꯒꯤ ꯃꯅꯥꯛ ꯆꯠꯂꯒ ꯎꯄꯥꯏ ꯂꯩꯕꯔ ꯌꯦꯡꯂꯣꯀꯣ. ꯗꯥꯗꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯕꯨꯡꯉꯣ." ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯣꯌꯨꯝꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ಮಿತ್ರಂ ಹೈಬಿ ಅಹಲ್ ಅದುಗಿ ಮನಾಕ್ತ ಚꯠಲಮ್ಮಿ. ಯೌರದುನ ಮಿತ್ರಂ ಹೈಬಿ ಅಹಲ್ ಅದುಗಿ ಮನಾಕ್ ಚಂಗ್ಲಕ್ಲಮ್ಮಿ. ಮಿತ್ರಂ ಹೈಬಿ ಅಹಲ್ ಅದುಸು ಮಿನಿನ್ ಫಂಗ್ಬದಗಿ ಮಮೈ ಲೈಥೋಕ್ಲಕ್ಪದ ನುಪಾ ಅಮ ಲೈರಂಬದುದ ಹೈರಕ್ಲಮ್ಮಿ. ನುಪಾ ಮಚಾ ಕನಾನು ನಂಗ್ಬೋ ಕೈದೌಬ ಲಾಕ್ಪನೋ. ಲೊಯುಂಬ ಮಿತ್ರಂ ಹೈಬಿ ಅಹಲ್ ಅದುಬು ಖುರುಮ್ಜದುನ ಮಬೋಕಿ ಮರಮ್ದ ವಾರೋಲ್ ಪುಂಬ ತಮ್ಲದುನ ಹೈರಕ್ಲಮ್ಮಿ. ಇಬೇನ್ ಐಗಿ ಇಬೊಕ್ಪು ಕನ್ನಬ ಉಪಾಯ ಮತೆ ಯೆಂಗ್ಬಿಯು. ಮಿತ್ರಂ ಹೈಬಿ ಅಹಲ್ ಅದುನ ನುಪಾ ಮಚಾ ಇಬೇನ್ನ ನಬೋಕ್ಪು ಕನ್ಬ ngamloidawri adubune upaya amadi haige madu nangna ngamlabadi nabok soidana kanba ngamgadawribani. Iben kari upayno nasuda dakpiyu. Khul asiga thangnariba umang asiga thangnabada nurai kauba leibak ama leibani. Leibak asida laiwoiraba sana khongnang ama hobani. Madugi machum madu lauruduna nabokta pithakpa ngamlabadi anaba pumba phangadawribani. Adubune leibak asi matam kharagi mamangdagi mangkhare kananasu thiba phangkhidare. Iben adudi matau karamna thigane. Iben wa haige taw mafamdo
matam pumbagi mangkhibadi natte kananasu khangdanaba lotkhibane haiba ibena khangi adunane naraibak leijarabadi umang ado thirabadi phangani ko kari maramgino iben masigi nupa masasi jagat yam hangadawrida iben kari haibano ha kari so haidi phare mafamdo thiba phangba oijaro isusidi loyumba mabok kannaba upai wafam aduda oibana leibak adubu thirage leplammi phare iben leibak ado ai phangnaba thirage hairamlaga loyumba mayumda halaklammi mayum yauraduna mabokna chanaba sak achaba khara thongladuna ibo jak asaba se khara jasi loyum ibok chaningde kona charage ibo sak sadrabadi kamaina sakangani se ai ilage se sakhom ama ani charaduna loyum ibok ogle loyumba kolik loishin na hairi ibo ai matam khara ibok ki hidak thiba langphai chalukhige thangnabagi ine tombiga matam khara leiramo ibok ki loyum nangbu yamna warabarane ibok ti ahal oire sirabasu yare isuna wahogadabado ibok yengba ngamloi ibok kidamag isuna langphai chatpado ibok pamde sat kharano ibo ai wadi hayeng khay dumaina haiganuko ai sauni kuiragadawba nati phatlakani asum tawna numit asima su haukhre mathangi numitni loyumba saba yaba khara puduna mabok paning thina mane tombida sinaramduna umang tamna laklammi umang asidi asakki matik chawkhreda masidabo aina matam kayagi mamangdagi mangkraba leibak amabu thiruni do haina laklibanini angakpani kadom de chatkadawribano haibasu khangde era nupa machani phangnaba thigani khalladuna loyumba umang adugi manung tamna sanglaklammi numit humni subada umang adugi maya yauraklammi is kamdawni aina purakpa chanabadi loikre saksu lambana loire asumna sum leirabadi chaklamba pharoi manak nakpada saba yaba kari leibagi amukta thikige hairaduna loyumba sanaba thiba laklammi sum lakpada wang sauraba u kaya hauba mafam ama yaurakpada khanghaudana khangman mamsin kirami loyumbana karina tawsibo kaimta ukhidre puma mamkre haiduna manak nakpada hauriba usingdo mara chatlammi ngaihak sum lakpada athapada mangan macha ama uraduna madu tamna laklammi mafam du yaurakpada uri asukki matik phajaraba ising chaibi ama lairambadu asukki matik phajaraba ising chaibi asidi aigi punchida amakta udri nungsagi mangane ising imaide yaiduna thaktoklakpa mafamse pungan ngankre isingi imaidana nganu thangom kayana sanari ising chaibi asigi matai dana makhal kayagi lairang kayana phugaina saliba unthokna phajakreda loyumba ngaihak mamit kupta yengduna lei tanja atu thugairagi matagum loyumbagi mabuktu guru khonglaklammi tawradawbani ngayakta tumin leiroidabani mafam ase nga khradi leiramni madu hekta phara charage khalladuna ising aduda songtharammi angakpani ising adu ubadadi ithen-thenbani aduba asuki matik luraba ising ama oirammi loyumba mafamdudagi iroiduna yamna wana torban tamna karakpada ingangakna kaino aina leirisibu kaidanu ngasaidi ising chaibi amagi manakta lehauda hojikna singyagi pat amagi manakta haina ngakna koi leileiduna yenglingai athapada kana leibage aiba mukta kanbiyo kanano meirang narga leireni haiduna isingda songthaduna laukhatlammi nupidu yamna wana lokkhurami loyumbana ichalaidoira kai haiduno nangdi kanasu leitaba mafamsida kaidoramlibano ai laklamdradi shiroidro haiduna leithoklatpada samlang asangbo oibi sakhenbiduda ngaihak tumin yenglamlaga mamaida khobakna matomda tharami mangshunata kaino ngasi numitchiba sakhelabi nangbu kanano lairi paki lairembi haidura natraga umang asibu ngakpi senbiribi lairembira
ꯂꯣꯌꯨꯝꯕꯒꯤ ꯃꯇꯧꯗꯨ ꯂꯥꯏꯖꯤꯡ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯔꯝꯃꯤ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯉꯥꯎꯔꯕ ꯖꯥꯠꯂꯥ? ꯃꯁꯛ ꯏꯐ ꯐꯖꯔꯒ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯝꯅꯤ ꯃꯇꯣꯝꯇ ꯁꯤꯖꯒꯦ ꯇꯧꯔꯝꯂꯤꯕꯁꯦ꯫ ꯁꯛꯍꯦꯟꯕꯤ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ? ꯏꯕꯨꯡ, ꯑꯩꯒꯤ ꯃꯤꯡ ꯁꯛꯍꯦꯟꯕꯤ ꯀꯧꯗꯦ, ꯂꯥꯏꯖꯤꯡ ꯀꯧꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯎꯃꯪ ꯂꯥꯛꯄꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯐꯝꯁꯤꯗ ꯑꯁꯨꯝ ꯀꯣꯏꯊꯣꯛꯂꯝꯕꯅꯤ꯫ ꯑꯗꯨꯗ ꯎꯆꯦꯛ ꯃꯆꯥ ꯑꯃ ꯏꯁꯤꯡꯗ ꯇꯥꯕꯗꯨꯗ ꯂꯧꯈꯠꯅꯕ ꯍꯣꯠꯅꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯏꯁꯤꯡꯗ ꯇꯥꯁꯤꯟꯕꯅꯤ꯫ ꯑꯗꯣ ꯏꯕꯨꯡꯗꯤ ꯀꯅꯥ? ꯃꯐꯝꯁꯤꯗ ꯀꯔꯝꯅ? ꯃꯖꯥꯏꯕꯦꯝꯃ, ꯑꯩꯒꯤ ꯃꯤꯡ ꯂꯣꯌꯨꯝꯕ ꯀꯧꯖꯩ꯫ ꯂꯝꯗꯥꯏ ꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯃꯗꯒꯤꯅꯤ꯫ ꯑꯩ ꯅꯨꯔꯥꯏ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯊꯤꯔꯛꯄꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯗ ꯇꯥꯁꯤꯟꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯏꯕꯨꯡꯅ ꯅꯨꯔꯥꯏ ꯂꯩꯕꯥꯛꯄꯨ ꯊꯤꯔꯤꯕꯅꯣ? ꯃꯖꯥꯏꯕꯦꯝꯃ, ꯑꯩꯒꯤ ꯏꯕꯣꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛ ꯅꯨꯔꯥꯏ ꯂꯩꯕꯥꯛꯇ ꯍꯧꯔꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯃꯆꯨꯝꯗꯣ ꯂꯧꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯗꯣ ꯃꯖꯥꯏꯕꯦꯝꯃ, ꯃꯐꯝꯁꯤꯕꯨ ꯀꯔꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯕꯅꯣ? ꯏꯕꯨꯡ, ꯃꯐꯝꯁꯦ ꯏꯕꯨꯡꯅ ꯊꯤꯔꯤꯕ ꯅꯨꯔꯥꯏ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯏꯕꯨꯡ, ꯁꯅꯥ ꯈꯣꯡꯅꯥꯡꯅ ꯍꯧꯔꯤꯕ ꯃꯐꯝꯗꯣ ꯏꯕꯨꯡꯅ ꯆꯪꯕꯗ ꯏꯄꯥ ꯅꯤꯡꯊꯧꯅ ꯌꯥꯔꯛꯂꯣꯏ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩ ꯈꯪꯂꯕꯗꯤ ꯂꯩꯌꯥꯝꯁꯤꯡꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯏꯕꯨꯡ, ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯆꯨꯝ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯇꯥꯏꯕꯪ ꯃꯤ ꯀꯌꯥꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯌꯥꯔꯛ ꯂꯥꯟꯗꯥꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯟꯈꯤꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯧꯕꯅꯤ ꯍꯥꯏꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯇꯥꯛꯄꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯑꯩ ꯃꯐꯝ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯛꯍꯟꯕ ꯂꯥꯛꯄ ꯅꯠꯆꯗꯦ꯫ ꯏꯕꯣꯛꯀꯤ ꯊꯋꯥꯏ ꯀꯟꯅꯕ ꯍꯤꯗꯥꯛ ꯂꯧꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯖꯥꯏꯕꯦꯝꯃꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯐꯔꯦ ꯏꯕꯨꯡ, ꯑꯩ ꯃꯤꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯕ ꯄꯥꯝꯖꯗꯦ꯫ ꯏꯕꯨꯡꯅ ꯑꯩꯕꯨ ꯀꯟꯕꯤꯕꯅꯤ, ꯑꯩꯁꯨ ꯏꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯍꯜꯂꯒꯦ꯫ ꯑꯗꯣ ꯏꯕꯨꯡ, ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯂꯥꯏꯁꯤꯡꯅ ꯎꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ꯫ ꯂꯥꯏꯖꯤꯡ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯑꯍꯥꯟꯕ ꯎꯅꯕꯗ ꯃꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯅꯈ꯭ꯔꯦ꯫ ꯂꯣꯏꯖꯤꯡ ꯂꯣꯌꯨꯝꯕ ꯃꯐꯝꯗꯨꯗ ꯊꯅꯝꯂꯒ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯆꯪꯂꯛꯄꯗ ꯊꯣꯉꯥꯛꯄ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯖꯥꯏꯕꯦꯝꯃ ꯍꯜꯂꯛꯄꯒ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯅꯕ ꯇꯥꯛꯄꯤꯔꯛꯏꯗꯣ꯫ ꯂꯥꯏꯖꯤꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯄꯥ ꯅꯤꯡꯊꯧ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯏꯄꯥꯒꯤ ꯂꯥꯏꯖꯤꯡ, ꯏꯄꯥꯅ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯕꯗꯤ ꯅꯅꯥꯏ ꯄꯨꯗꯨꯅ ꯆꯠꯂꯨ꯫ ꯑꯁꯣꯏ ꯑꯉꯥꯝ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ? ꯏꯄꯥ ꯅꯤꯡꯊꯧ, ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯃꯈꯣꯏ ꯄꯨꯕꯁꯦ ꯋꯥꯍꯩ ꯌꯥꯝꯅ ꯆꯤꯜꯂꯦ ꯍꯥꯏꯗꯨꯅ ꯄꯨꯖꯗꯕꯅꯦ꯫ ꯐꯔꯦ, ꯑꯗꯨꯒꯅꯦ, ꯍꯌꯦꯡ ꯑꯁꯤ ꯏꯄꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯁꯅꯥ ꯈꯣꯡꯅꯥꯡꯕꯨ ꯊꯧꯅꯤꯖꯕꯗꯣ ꯅꯪ ꯆꯠꯂꯨꯔꯣ꯫ ꯏꯄꯥ ꯆꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯐꯒꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯆꯠꯂꯨ, ꯍꯌꯦꯡꯒꯤ ꯁꯦꯝ ꯁꯥꯖꯔꯨꯔꯣ꯫ ꯂꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯗꯨ ꯃꯁꯥ ꯈꯪꯗꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯅꯥꯏ ꯑꯆꯥꯟꯕꯤꯅ, ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯃꯖꯥꯏꯕꯦꯝꯃꯁꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯃꯍꯥꯟꯖ ꯀꯅꯥ ꯊꯦꯡꯅꯔꯒꯦ ꯍꯥꯏ ꯋꯥꯅꯤ? ꯑꯩꯕꯨ ꯅꯣꯛꯈꯤꯕ꯭ꯔꯣ ꯍꯥꯏꯁꯦ? ꯅꯣꯛꯇꯦꯗ, ꯅꯪꯅ ꯁꯦꯔꯥꯟꯅꯅ ꯎꯕ ꯑꯣꯏꯔꯝꯅꯤ꯫ ꯍꯩꯃꯥ, ꯆꯍꯤ 20 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯑꯩꯁꯦ ꯆꯍꯤ 60 ꯁꯨꯔꯕꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯥꯏꯔꯗꯨꯅ ꯄꯨꯟꯅ ꯋꯥ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯣꯡ ꯃꯅꯥꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯁꯅꯨꯅ ꯁꯥꯎꯅ, ꯃꯁꯤꯒꯤ ꯂꯥꯏꯖꯤꯡ ꯍꯥꯏꯕꯤꯁꯦ ꯏꯁꯤꯡꯗꯨꯗ ꯏꯔꯥꯛꯅꯔꯒ ꯁꯤꯔꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯑꯩꯗ ꯁꯨꯝ ꯌꯦꯠꯂꯒ ꯂꯩꯔꯗꯨꯕꯅꯤ꯫ ꯁꯅꯨ ꯍꯥꯟꯅꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯔꯝꯕ ꯎꯔꯩꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯂꯥꯏꯒ ꯁꯣꯛꯅꯕ ꯂꯥꯟ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯁꯤꯈꯤꯕꯗꯒꯤ ꯅꯤꯡꯊꯧꯅ ꯃꯆꯥꯒꯨꯝ ꯌꯣꯛꯂꯛꯄꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯄꯥꯅꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯖꯤꯡ ꯁꯅꯥ ꯈꯣꯡꯅꯥꯡ ꯊꯧꯅꯤꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯨꯔꯨꯝꯗꯨꯅ, ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ꯫ ꯐꯔꯦ, ꯏꯄꯨ ꯐꯝꯅꯥꯏꯕꯒ ꯆꯠꯂꯨ꯫ ꯄꯨꯝꯅꯃꯛ ꯅꯄꯨꯅ ꯇꯥꯛꯆꯔꯅꯤ꯫ ꯂꯥꯏꯖꯤꯡ ꯅꯤꯡꯊꯧꯕꯨ ꯈꯨꯔꯝꯂꯝꯗꯨꯅ ꯃꯄꯨ ꯐꯝꯅꯥꯏꯕꯒ ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯌꯧꯔꯗꯨꯅ ꯇꯧꯒꯗꯧꯕ ꯄꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯄꯨ ꯐꯝꯅꯥꯏꯕꯅ, ꯃꯖꯥꯏꯕꯦꯝꯃ, ꯇꯧꯒꯗꯕ ꯄꯨꯝꯕ ꯂꯣꯏꯔꯕꯅꯤꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤꯗꯣ꯫ ꯏꯄꯨ ꯐꯝꯅꯥꯏꯕ,
ꯅꯁꯨ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ ꯏꯄꯨ ꯍꯟꯕꯤꯔꯝꯃꯨ ꯏꯄꯥ ꯅꯤꯡꯊꯧꯗ ꯑꯩ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯀꯥꯟꯗ ꯍꯜꯂꯛꯀꯦ ꯇꯥꯛꯄꯤꯌꯨꯗꯣ ꯏꯄꯨ ꯐꯝꯅꯥꯏꯕꯗꯨ ꯆꯠꯈ꯭ꯔꯕꯗ ꯂꯥꯏꯖꯤꯡ ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯃꯆꯨꯝ ꯈꯔ ꯂꯧꯔꯗꯨꯅ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯤꯡ ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯃꯆꯨꯝꯗꯨ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡ ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯃꯆꯨꯝ ꯑꯁꯤꯅ ꯏꯕꯣꯛꯀꯤ ꯑꯅꯥꯕ ꯊꯨꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯏꯕꯨꯡ ꯃꯐꯝꯁꯤ ꯊꯥꯗꯣꯛꯄꯤꯔꯣ ꯂꯥꯏꯁꯤꯡꯅ ꯎꯈꯤꯕ ꯌꯥꯎꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯐꯔꯦ ꯍꯜꯂꯒꯦ ꯃꯆꯥꯏꯕꯦꯝꯃꯒꯤ ꯇꯧꯕꯤꯃꯟ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯎꯖꯔꯣꯏ ꯍꯥꯏꯅꯔꯗꯨꯅ ꯂꯥꯏꯖꯤꯡꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯂꯣꯌꯨꯝꯕꯕꯨ ꯃꯥꯅ ꯍꯥꯟꯅ ꯇꯥꯈꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯤꯟꯕꯤꯔꯝꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯣꯌꯨꯝꯕ ꯃꯌꯨꯝ ꯌꯧꯅꯕ ꯊꯨꯅ ꯂꯥꯛꯂꯝꯃꯤ ꯌꯧꯔꯗꯨꯅ ꯕꯣꯛ ꯏꯕꯣ ꯑꯩ ꯂꯥꯛꯂꯦ ꯏꯕꯣꯒꯤ ꯍꯤꯗꯥꯛꯁꯨ ꯄꯨꯔꯛꯂꯦ ꯍꯥꯏꯔꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯃꯕꯣꯛꯇ ꯄꯤꯊꯛꯂꯝꯃꯤ ꯑꯉꯛꯄꯅꯤ ꯍꯤꯗꯥꯛ ꯑꯗꯨ ꯍꯦꯛ ꯊꯛꯈꯤꯕꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯍꯥ ꯑꯃꯒꯨꯝ ꯃꯕꯣꯛ ꯑꯗꯨ ꯀꯜꯂꯛꯂꯝꯃꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯃꯅ ꯎꯗꯨꯅ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯝꯂꯝꯃꯤ ꯏꯃꯥ ꯏꯕꯦꯝꯃ ꯂꯣꯌꯨꯝꯕ ꯃꯌꯨꯝꯗ ꯍꯜꯂꯍꯧꯔꯦ ꯍꯥꯏꯔꯗꯨꯅ ꯃꯥꯅ ꯎꯔꯛꯄ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯤꯔꯛꯄ ꯁꯅꯥ ꯈꯣꯡꯅꯥꯡ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯗꯕ ꯅꯈꯣꯏ ꯈꯔ ꯆꯠꯂꯨ ꯂꯣꯌꯨꯝꯕꯕꯨ ꯁꯦꯟꯅꯒꯗꯕꯅꯤ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕꯅꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯏꯗꯨꯅ ꯐꯒꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯥꯀꯜ ꯑꯃꯗꯅ ꯂꯥꯏꯖꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯝꯗꯦ ꯃꯊꯃꯣꯏꯗ ꯃꯤꯔꯝꯂꯦꯟꯗ ꯆꯠꯅꯤꯡꯕ ꯑꯃꯗꯤ ꯂꯣꯌꯨꯝꯕꯕꯨ ꯎꯅꯤꯡꯂꯝꯃꯤ ꯂꯥꯏꯖꯤꯡꯅ ꯃꯤꯔꯝꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯨꯝ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯂꯣꯏꯅ ꯐꯠꯇꯕ ꯖꯥꯠꯂꯥ ꯑꯩ ꯃꯤꯔꯝꯗ ꯆꯠꯂꯒ ꯀꯔꯝ ꯇꯧꯕ ꯍꯥꯏꯕ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯂꯥꯏꯖꯤꯡ ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯤꯔꯝꯂꯦꯟꯗ ꯂꯥꯛꯂꯝꯃꯤ ꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯇꯥꯕ ꯃꯐꯝ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯅ ꯃꯁꯝꯗꯨ ꯃꯨꯍꯜꯂꯗꯨꯅ ꯃꯤ ꯃꯔꯛꯇ ꯆꯪꯂꯛꯂꯝꯃꯤ ꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯍꯜ ꯑꯃ ꯃꯀꯣꯛꯇ ꯍꯩꯔꯥ ꯇꯅ ꯊꯟꯅ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯃ ꯄꯨꯗꯨꯅ ꯆꯠꯄ ꯎꯕꯗꯨꯗ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯏꯕꯦꯟ ꯄꯣꯂꯥꯡꯗꯣ ꯑꯩ ꯄꯨꯕꯤꯒꯦ ꯌꯥꯝꯅ ꯂꯨꯝꯅ ꯎꯏ ꯍꯥꯏꯔꯗꯨꯅ ꯂꯥꯏꯖꯤꯡ ꯑꯍꯜ ꯑꯗꯨꯗꯒꯤ ꯄꯣꯂꯥꯡꯗꯨ ꯂꯧꯔꯝꯃꯤ ꯂꯥꯏꯖꯤꯡꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯏꯁꯨ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯁꯛꯅꯒ ꯐꯖꯔꯤ ꯃꯇꯤꯛ ꯄꯨꯛꯆꯦꯜꯁꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯑꯗꯣ ꯏꯁꯨ ꯏꯕꯦꯝꯃ ꯅꯪꯕꯨ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯔꯣ ꯅꯍꯥꯟꯈꯩꯗꯤ ꯎꯗꯦꯕꯣ ꯏꯕꯦꯟꯗꯤ ꯂꯥꯏꯖꯤꯡ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯕꯦꯟ ꯑꯩ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯉꯁꯤꯗ ꯃꯐꯝꯁꯤꯗ ꯊꯨꯡꯂꯕꯅꯤ ꯑꯗꯨ ꯏꯕꯦꯟ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯏꯁꯨꯕꯣ ꯏꯕꯦꯟ ꯑꯩ ꯎꯕꯗ ꯃꯌꯥꯝꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯃꯤ ꯃꯥꯟꯗ꯭ꯔꯕ꯭ꯔꯣ ꯏꯁꯨꯕꯨ ꯀꯔꯤꯒꯤ ꯃꯤ ꯃꯥꯜꯂꯣꯏꯗꯧꯔꯤꯕꯅꯣ ꯅꯁꯛꯅꯒ ꯐꯖꯕꯅꯦ ꯃꯤꯕꯨ ꯃꯥꯟꯗ꯭ꯔꯦꯗ ꯂꯥꯏꯔꯩꯄꯥꯛꯀꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯥꯜꯂꯦ ꯑꯗꯨꯅꯅꯦ ꯃꯈꯣꯏꯅ ꯃꯨꯟꯅ ꯃꯨꯟꯅ ꯏꯁꯨꯗ ꯌꯦꯡꯂꯤꯕꯗꯣ ꯂꯥꯏꯖꯤꯡ ꯅꯣꯛꯐꯦꯠ ꯇꯧꯏ ꯏꯁꯨ ꯌꯧꯔꯦ ꯌꯧꯔꯦ ꯏꯕꯣꯛ ꯂꯩꯍꯧꯔꯒꯦ ꯂꯥꯏꯖꯤꯡ ꯍꯩꯔꯥ ꯌꯥꯎꯕ ꯄꯣꯂꯥꯡꯗꯨ ꯊꯝꯂꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯥꯛꯄꯗ ꯁꯣꯏꯕꯗꯒꯤ ꯅꯨꯄꯥ ꯑꯃꯗ ꯊꯥꯡꯖꯤꯟꯗꯨꯅ ꯇꯧꯔꯝꯃꯤ ꯁꯣꯛꯄ꯭ꯔ ꯏꯆꯟ ꯍꯥꯏꯔꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯂꯝꯃꯤ ꯁꯣꯛꯇꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯃꯆꯥꯏꯕꯦꯝꯃ ꯏꯕꯨꯡ ꯂꯣꯌꯨꯝꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯆꯥꯏꯕꯦꯝꯃ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ ꯏꯕꯨꯡ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯦ ꯂꯣꯌꯨꯝꯕꯕꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯗꯤ ꯃꯆꯥꯏꯕꯦꯝꯃ ꯑꯩꯅ ꯂꯝꯖꯤꯡꯖꯒꯦ ꯌꯥꯒꯅꯤꯀꯣ ꯂꯣꯌꯨꯝꯕꯁꯨ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯂꯣꯌꯨꯝꯕꯅ ꯂꯥꯏꯖꯤꯡꯕꯨ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯂꯒ ꯌꯦꯡꯂꯕ ꯇꯨꯡꯗ ꯊꯦꯡꯂꯛꯄꯗꯒꯤ ꯏꯕꯨꯡ ꯑꯩ ꯍꯜꯂꯒꯦ ꯊꯦꯡꯂꯛꯂꯤ ꯑꯩ ꯂꯩꯇꯦ ꯈꯪꯂꯕꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯂꯒꯅꯤ ꯃꯆꯥꯏꯕꯦꯝꯃ ꯑꯩ ꯊꯤꯟꯖꯒꯦ ꯁꯨꯛꯂꯕ ꯃꯐꯝꯗꯨꯗ ꯅꯨꯄꯤꯖꯥ ꯅꯪꯅ ꯀꯔꯝ ꯆꯠꯀꯅꯤ ꯏꯕꯨꯡ ꯑꯩꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯐꯝꯗꯨ ꯌꯧꯅꯕ ꯆꯠꯄꯗ ꯀꯨꯏꯔꯣꯏꯌꯦ ꯍꯥꯏꯔꯝꯂꯗꯨꯅ ꯂꯥꯏꯖꯤꯡ ꯆꯠꯈꯔꯦ ꯂꯣꯌꯨꯝꯕꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯂꯥꯏꯖꯤꯡ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯅꯥꯏ ꯑꯆꯥꯟꯕꯤꯅ ꯃꯆꯥꯏꯕꯦꯝꯃ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯒꯦ ꯉꯁꯥꯏꯗꯒꯤ ꯃꯆꯥꯏꯕꯦꯝꯃ ꯊꯤꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ
ꯑꯁꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯇꯥꯛꯄꯤꯔꯝꯗ ꯏꯇꯥ ꯁꯥꯎꯔꯅꯨꯁꯤ ꯃꯊꯪꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯂꯒ ꯆꯠꯂꯒꯦ ꯃꯊꯪ ꯅꯠꯇꯦ ꯉꯁꯤ ꯀꯥꯏ ꯆꯠꯄꯤꯔꯨꯒꯦ ꯇꯥꯛꯄꯤꯌꯣ ꯐꯔꯦꯁꯦ ꯏꯇꯥ ꯑꯩ ꯍꯥꯏꯔꯒꯦꯕ ꯑꯗꯣ ꯅꯪ ꯀꯅꯥꯗꯁꯨ ꯍꯥꯏꯒꯅꯨꯀꯣ ꯑꯩ ꯉꯁꯤ ꯃꯤꯔꯝꯂꯦꯟꯗ ꯆꯠꯂꯨꯏꯌꯦ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯃꯆꯥꯏꯕꯦꯝꯃ ꯏꯅꯤꯡꯊꯧ ꯈꯪꯂꯕꯗꯤ ꯋꯥ ꯊꯣꯛꯅꯔꯒꯅꯤ ꯑꯣ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯀꯅꯥ ꯈꯪꯍꯟꯒꯅꯣ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯗꯣ ꯃꯆꯥꯏꯕꯦꯝꯃꯅ ꯀꯃꯥꯏꯅ ꯃꯤꯔꯝꯂꯦꯟꯗ ꯆꯠꯂꯨꯔꯤꯕꯅꯣ ꯂꯥꯏꯖꯤꯡ ꯃꯇꯥꯗ ꯂꯣꯌꯨꯝꯕꯒ ꯊꯦꯡꯅꯈꯤꯕ ꯄꯨꯝꯕ ꯇꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯃꯤꯔꯝꯂꯦꯟꯗꯣ ꯑꯩꯈꯣꯏ ꯂꯥꯏꯔꯝꯂꯦꯟꯒ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏ ꯂꯥꯏꯔꯝꯂꯦꯟꯗꯗꯤ ꯊꯕꯛꯇ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯦ ꯃꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯩ ꯑꯩꯈꯣꯏꯗꯤ ꯄꯣꯠ ꯑꯃꯒ ꯑꯣꯟꯅꯩꯗꯅ ꯃꯈꯣꯏꯒꯤꯗꯤ ꯄꯣꯠ ꯑꯃ ꯂꯩꯕꯗ ꯁꯦꯟꯌꯦꯛ ꯍꯥꯏꯕ ꯑꯃ ꯁꯤꯖꯤꯟꯅꯩ ꯑꯁ ꯈꯪꯗꯦꯗ ꯑꯩꯗꯤ ꯑꯁꯨꯝ ꯆꯠꯅꯤꯡꯂꯒ ꯂꯩꯔꯤ ꯍꯌꯦꯡꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯃꯇꯝ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯌꯥꯗꯕꯖꯥꯠꯅꯤꯀꯣ ꯌꯥꯔꯤꯕ ꯏꯇꯥ ꯅꯪꯁꯤꯗꯤ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯔꯤꯗꯨ ꯊꯣꯡ ꯍꯥꯡꯂꯗꯨꯅ ꯃꯤ ꯑꯃ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯁꯅꯨꯅ ꯃꯆꯥꯏꯕꯦꯝꯃ ꯏꯁꯥꯒ ꯉꯝꯗꯕ ꯌꯥꯎꯕꯔꯣ ꯉꯁꯤꯒꯤ ꯎꯗꯦ ꯂꯥꯏꯖꯤꯡꯅ ꯏꯆꯦ ꯀꯣꯛ ꯈꯔ ꯆꯤꯛꯄ ꯃꯆꯥꯏꯕꯦꯝꯃ ꯑꯃꯥꯏꯕꯒ ꯀꯧꯗ꯭ꯔꯕ꯭ꯔꯣ ꯑꯩ ꯀꯧꯖꯔꯒꯦ ꯌꯥꯝ ꯀꯟꯕ ꯅꯠꯇꯕꯗꯨꯗ ꯀꯧꯍꯟꯗꯕꯅꯦ ꯁꯅꯨ ꯂꯥꯏꯖꯤꯡꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯕꯗꯤ ꯅꯣꯏ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯕ ꯌꯥꯗ꯭ꯔꯣ ꯅꯣꯏ ꯂꯩꯕꯒꯤ ꯀꯩ ꯀꯥꯟꯅꯩ ꯍꯥꯏꯔꯗꯨꯅ ꯂꯥꯏꯖꯤꯡꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯕꯨ ꯐꯨꯔꯝꯃꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖꯤꯡꯅ ꯏꯆꯦ ꯑꯩꯅ ꯀꯧꯍꯟꯗꯕꯅꯤ ꯃꯁꯤꯗ ꯏꯇꯥꯒꯤ ꯃꯔꯥꯟ ꯀꯔꯤꯅꯣ ꯅꯤꯡꯊꯧ ꯆꯪꯂꯛꯄꯗ ꯂꯥꯏꯖꯤꯡꯅ ꯈꯣꯜ ꯀꯂꯞ ꯉꯥꯡꯕ ꯇꯥꯕꯗ ꯂꯥꯏꯖꯤꯡ ꯅꯆꯦꯗ ꯈꯣꯟ ꯀꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯁꯅꯨ ꯀꯞꯁꯤꯟꯅꯗꯨꯅ ꯏꯅꯤꯡꯊꯧ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯑꯩꯅ ꯁꯣꯏꯕꯅꯦ ꯃꯆꯥꯏꯕꯦꯝꯃ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯗꯤ ꯈꯜꯂꯗꯨꯅ ꯇꯧꯔꯨꯕꯅꯦ ꯏꯄꯥꯒꯤ ꯂꯥꯏꯖꯤꯡ ꯅꯆꯦꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯅꯆꯦꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯅ ꯇꯧꯔꯤꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯈꯣꯟ ꯀꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯍꯦ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯍꯥꯏꯔꯦꯗꯅ ꯏꯆꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯈꯣꯟ ꯈꯤꯇꯪ ꯋꯥꯡꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯌꯥꯔꯦ ꯄꯣꯊꯥꯖꯔꯣ ꯆꯅꯨ ꯅꯪꯁꯨ ꯏꯄꯥꯒ ꯊꯣꯛꯈ꯭ꯔꯁꯤ ꯐꯒꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯍꯥꯏꯔꯗꯨꯅ ꯄꯨꯟꯅ ꯅꯤꯡꯊꯧꯒ ꯊꯣꯛꯃꯤꯟꯅꯔꯛꯂꯝꯃꯤ ꯁꯅꯨ ꯃꯊꯃꯣꯏꯗ ꯈꯜꯂꯤ ꯀꯔꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯇꯥꯏꯕꯪꯃꯤ ꯃꯤꯔꯝꯂꯦꯟ ꯁꯅꯨ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯂꯥꯏꯖꯤꯡꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯏꯗꯨꯅ ꯏꯃꯥ ꯏꯕꯦꯝꯃ ꯂꯣꯌꯨꯝꯕ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯉꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯊꯨꯡꯂꯕ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤꯅꯤ ꯍꯥꯏꯕꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯄꯨꯟꯕ ꯎꯏ ꯉꯛꯂꯤꯕꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯊꯦꯡꯖꯤꯜꯂꯛꯄꯒ ꯎꯃꯪꯂꯣꯝꯗ ꯆꯪꯈꯤꯕ ꯎꯏ ꯀꯔꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯍꯥꯏꯔꯒ ꯊꯦꯡꯂꯛꯄꯗ ꯎꯃꯪꯂꯣꯝꯗ ꯆꯪꯈꯤꯕ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯋ ꯂꯩꯍꯧꯏ ꯅꯣꯏꯗꯤ ꯅꯨꯄꯤꯗꯨ ꯐꯥꯔꯒ ꯄꯨꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯌꯥꯊꯪ ꯌꯥꯎꯗꯕꯗꯨꯗ ꯅꯊꯤꯕꯣꯡ ꯆꯥꯕꯗꯤ ꯑꯩꯒꯤ ꯌꯥꯊꯪ ꯉꯥꯏꯗꯦꯅꯦ ꯅꯣꯏ ꯆꯠꯂꯨ ꯍꯌꯦꯡꯃꯛ ꯐꯥꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ ꯐꯒꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯨ ꯂꯥꯏꯖꯤꯡꯕꯨ ꯀꯣꯏꯁꯟ ꯁꯦꯟꯅꯔꯝꯃꯤ ꯂꯥꯏꯖꯤꯡꯅ ꯃꯤꯔꯝꯂꯦꯟꯗ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗ ꯃꯥꯕꯨ ꯀꯣꯏꯁꯟ ꯁꯦꯟꯅꯔꯤꯕ ꯆꯅꯨꯁꯨ ꯃꯇꯨꯡ ꯏꯟꯅꯔꯗꯨꯅ ꯃꯤꯔꯝꯂꯦꯟ ꯌꯧꯔꯛꯂꯝꯃꯤ ꯆꯅු ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯇꯨꯡꯗꯒꯤ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯛꯇꯨꯅ ꯐꯥꯔꯝꯃꯤ ꯆꯅꯨꯅ ꯀꯅꯥꯅꯣ ꯑꯩꯕꯨ ꯐꯥꯔꯤꯕ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯏꯗꯨꯅ ꯏꯃꯥ ꯏꯕꯦꯝꯃ ꯅꯨꯄꯤꯗꯨ ꯄꯨꯖꯔꯛꯂꯤ ꯀꯗꯥꯏ ꯃꯃꯥꯏ ꯈꯨꯝꯂꯤꯕꯗꯣ ꯍꯥꯏꯗꯣꯛꯎ ꯑꯩ ꯌꯦꯡꯒꯦ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜꯒꯤ ꯃꯅꯥꯏꯗꯨꯅ ꯃꯃꯥꯏ ꯈꯨꯝꯂꯤꯕꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯆꯅꯨꯅ ꯅꯈꯣꯏ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯑꯩꯕꯨ ꯐꯥꯔꯤꯕꯅꯣ ꯊꯥꯗꯣꯛꯑꯣ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯏꯗꯨꯅ ꯏꯃꯥ ꯏꯕꯦꯝꯃ ꯁꯣꯏꯔꯤ ꯅꯨꯄꯤ ꯑꯣꯟꯅꯔꯤ ꯀꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯐꯥꯎ ꯐꯥꯕ ꯉꯝꯗꯕ ꯃꯤꯊꯤꯕꯣꯡꯁꯤꯡꯁꯤꯗꯤ ꯅꯊꯤꯕꯣꯡ ꯆꯥꯛꯀ ꯑꯃꯠꯇ ꯄꯤꯖꯔꯣꯏ ꯉꯔꯥꯡ ꯃꯥꯅ ꯆꯪꯈꯤꯕ ꯃꯐꯝꯗꯅꯤ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯕ ꯀꯃꯥꯏꯅ ꯑꯣꯟꯅꯔꯤꯕꯅꯣ ꯅꯣꯏꯅ ꯍꯥꯏꯅꯔꯤꯁꯦ ꯑꯩꯈꯣꯏ ꯂꯥꯏꯖꯤꯡꯕꯨꯔꯣ ꯑꯩꯈꯣꯏ ꯂꯥꯏꯖꯤꯡ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯤꯗꯣ ꯃꯁꯛ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯀꯩꯗꯧꯕꯒꯤ ꯈꯪꯉꯣꯏꯗ꯭ꯔꯤꯅꯣ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯤ ꯑꯗꯨꯗꯤ ꯅꯣꯏ ꯅꯨꯔꯥꯏ ꯂꯩꯕꯥꯛꯇꯒꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯅꯪ ꯁꯅꯥꯈꯣꯡꯅꯥꯡꯒꯤ ꯃꯆꯨꯝꯗꯨ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯥ ꯂꯥꯏꯖꯤꯡ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯅ ꯁꯅꯥꯈꯣꯡꯅꯥꯡꯒꯤ ꯂꯩꯐꯝ ꯇꯥꯛꯄꯤꯒꯦ ꯑꯗꯣ ꯅꯣꯏ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯗꯤ ꯌꯥꯕ ꯇꯥꯏ
ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯣ꯫ ꯄꯨꯜꯂꯤꯕꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯑꯣ ꯑꯗꯨꯒ ꯍꯥꯏꯒꯦ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯅ ꯃꯅꯥꯏ ꯑꯃꯗ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯍꯜꯂꯤ꯫ ꯅꯪ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯎꯃꯪ ꯂꯥꯛꯄꯕꯨ ꯍꯥꯠꯀꯗꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ, ꯑꯩꯅ ꯂꯥꯏꯅ ꯍꯥꯠꯀꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯅꯥ ꯈꯣꯡꯅꯥꯡꯅ ꯅꯪꯒꯤ, ꯅꯤꯡꯊꯧ ꯈꯨꯕꯝꯅ ꯑꯩꯒꯤ꯫ ꯁꯅꯨ ꯑꯃꯗꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯅꯤꯗꯨ ꯇꯧꯒꯗꯕ ꯄꯨꯝꯕ ꯈꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯅꯨ ꯅꯨꯔꯥꯏ ꯂꯩꯕꯥꯛꯇ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕ ꯃꯇꯨꯡꯗ ꯁꯅꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯆꯪꯂꯛꯂꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯆꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯄꯥꯒꯤ ꯆꯅꯨ, ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯝ ꯍꯥꯏꯔꯁꯤꯒꯦ? ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯍꯥꯏꯗꯕꯗꯤ ꯌꯥꯗꯕꯅꯤ꯫ ꯏꯄꯥꯒꯤ ꯆꯅꯨ, ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ? ꯏꯄꯥꯗ ꯆꯤꯡꯅꯗꯅ ꯇꯝꯃꯨ꯫ ꯏꯅꯤꯡꯊꯧ, ꯃꯆꯥꯏꯕꯦꯝ ꯑꯁꯤ ꯂꯣꯏꯅ ꯍꯩꯇꯕ ꯃꯤꯒ ꯂꯣꯏꯅꯔꯤ, ꯂꯩꯕꯥꯛ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤꯗꯣ꯫ ꯆꯅꯨ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯏꯄꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯃꯆꯥꯏꯕꯦꯝ ꯑꯁꯤ ꯃꯤꯔꯝꯂꯦꯟꯗ ꯆꯠꯂꯒ ꯇꯥꯏꯕꯪ ꯃꯤꯒ ꯂꯣꯏꯅ ꯇꯤꯟꯅꯔꯦ ꯏꯅꯤꯡꯊꯧ꯫ ꯆꯅꯨ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯅꯁꯥꯅ ꯀꯔꯤꯅꯣ ꯈꯪꯖꯩꯀꯣ? ꯃꯗꯨ ꯐꯥꯒꯤ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯤꯔꯝꯗ ꯆꯠꯂꯨꯔꯕꯅꯤ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯂꯩꯌꯥꯝꯁꯤꯡꯅ ꯈꯪꯂꯕꯗꯤ ꯃꯆꯥꯏꯕꯦꯝꯃ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯗ ꯇꯝꯖꯕꯅꯤ꯫ ꯀꯔꯤ? ꯑꯩꯒꯤ ꯏꯆꯥꯃꯛꯅꯁꯨ ꯐꯩ, ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯈꯪꯒꯅꯤ꯫ ꯅꯤꯡꯊꯧꯗꯨ ꯌꯥꯝ ꯁꯥꯎꯅ ꯂꯥꯏꯖꯤꯡꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯖꯤꯡ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯄꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ ꯃꯆꯥꯏꯕꯦꯝꯃ, ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯇꯥꯛꯄꯤꯔꯛꯏꯗꯣ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯅꯪ ꯉꯁꯤ ꯀꯥꯏ ꯆꯠꯂꯨꯏ? ꯏꯄꯥ ꯅꯤꯡꯊꯧ, ꯑꯩ ꯆꯤꯡꯌꯥꯒꯤ ꯄꯥꯠ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯗꯕ ꯉꯥꯡꯂꯤ꯫ ꯅꯪꯅ ꯈꯜꯂꯤꯕꯨ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯑꯃꯇ ꯑꯩꯅ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯣ? ꯅꯪꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯤꯅ ꯍꯥꯏꯈꯤ? ꯏꯄꯥ ꯅꯤꯡꯊꯧ, ꯇꯥꯏꯕꯪ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯅꯠꯇꯦ꯫ ꯈꯔꯅ ꯄꯤꯛꯂꯒ ꯄꯨꯝꯅꯃꯛ ꯆꯦꯟꯊꯕꯗꯤ ꯆꯨꯝꯗꯦ ꯈꯟꯖꯩ꯫ ꯃꯈꯣꯏꯅ ꯃꯕꯨꯛꯆꯦꯜ ꯄꯤꯛꯂꯝꯗ꯭ꯔꯒꯕꯨ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯈꯣꯏꯗꯒꯤ ꯂꯣꯠꯂꯒ ꯂꯩꯔꯤꯕꯁꯦ ꯂꯩꯈꯤꯒꯗ꯭ꯔꯥ? ꯏꯄꯥꯒꯤ ꯂꯥꯏꯖꯤꯡ, ꯅꯪꯅ ꯂꯣꯏꯅꯕꯅ ꯈꯔꯗꯅꯤ꯫ ꯃꯤꯕꯨ ꯅꯣꯡꯃ ꯇꯤꯟꯅꯔꯒ ꯈꯪꯕ ꯉꯝꯕ ꯅꯠꯇꯦꯀꯣ꯫ ꯑꯗꯨꯕꯨ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯒꯤ ꯊꯃꯣꯏꯅꯗꯤ ꯃꯈꯣꯏ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯅꯤꯡꯗꯦ꯫ ꯀꯔꯤ? ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯑꯁꯨꯝ ꯈꯨꯝꯕꯁꯨ ꯁꯥꯏ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯂꯝꯀꯦꯠꯄꯤ ꯑꯁꯦ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ, ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯨ꯫ ꯃꯅꯥꯏ ꯈꯔꯅ ꯂꯥꯏꯖꯤꯡꯕꯨ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯆꯅꯨ ꯊꯛꯅꯕ ꯃꯍꯤ ꯑꯃ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯁꯥꯎꯕꯅ ꯏꯁꯥꯗ ꯁꯣꯛꯍꯟꯕꯅꯤ, ꯇꯞꯊꯕꯤꯌꯨ꯫ ꯊꯛꯅꯕ ꯃꯍꯤꯁꯤ ꯊꯛꯄꯤꯌꯨ, ꯈꯔꯗꯪ ꯏꯪꯊꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯅꯤꯡꯊꯧꯗꯨ ꯊꯛꯅꯕ ꯑꯗꯨ ꯊꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯆꯅꯨ, ꯅꯅꯥꯎ ꯑꯁꯦ ꯏꯄꯥꯅ ꯂꯨꯅ ꯇꯧꯕꯁꯤꯗꯅ ꯋꯥꯡꯂꯦ, ꯏꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯦ꯫ ꯏꯅꯤꯡꯊꯧ, ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯖꯔꯤꯅꯤ, ꯈꯔ ꯆꯥꯎꯔꯒ ꯐꯖꯅꯤꯗ꯫ ꯆꯅꯨ, ꯏꯄꯥ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯍꯥꯏꯔꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅ ꯊꯣꯛꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯈꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ, ꯅꯨꯄꯤ ꯃꯆꯥ, ꯃꯍꯤ ꯑꯁꯤ ꯅꯤꯡꯊꯧꯗ ꯄꯤꯊꯛꯂꯕꯗꯤ ꯑꯩꯅ ꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯂꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯔꯤꯅꯣ? ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯗ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯈꯜꯂꯤꯉꯩ ꯂꯥꯟꯃꯤ ꯑꯃ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯏꯅꯤꯡꯊꯧ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯂꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯆꯠꯂꯣ, ꯊꯤꯜꯂꯕꯅꯤ, ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯊꯨꯅ ꯇꯧ꯫ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯧ ꯂꯥꯟꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯛꯈ꯭ꯔꯤꯕ ꯃꯍꯤ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯅꯤꯡꯊꯧꯗꯨ ꯃꯁꯥ ꯑꯁꯨꯝ ꯑꯁꯨꯝ ꯁꯣꯟꯊꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯣꯌꯨꯝꯕ ꯂꯥꯏꯖꯤꯡꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯛꯇꯕꯗꯨꯗ ꯃꯊꯃꯣꯏꯗ ꯄꯥꯈꯠꯂꯗꯨꯅ ꯅꯨꯔꯥꯏ ꯂꯩꯕꯥꯛꯇ ꯆꯠꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯏꯕꯣꯛ, ꯑꯩ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯈꯤꯒꯦ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯁꯨ ꯂꯥꯏꯖꯤꯡꯒꯤ ꯃꯅꯥꯛꯇꯔꯣ? ꯏꯕꯣꯛꯀꯤ ꯂꯣꯌꯨꯝ, ꯒ꯭ꯌꯥꯟ ꯇꯥꯎꯀꯣ, ꯏꯕꯣꯛꯁꯦ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯕꯅꯤ꯫ ꯑꯁ, ꯑꯩꯈꯣꯏ ꯏꯕꯣꯛꯁꯤꯗꯤꯕ꯫ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯑꯃ ꯇꯣꯡꯂꯗꯨꯅ ꯅꯨꯔꯥꯏ ꯂꯩꯕꯥꯛ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯛꯄꯗ ꯂꯥꯟ ꯑꯗꯨ ꯃꯥꯏꯊꯤꯔꯅꯤ ꯈꯪꯂꯕꯗ ꯅꯤꯡꯊꯧ ꯎꯃꯪ ꯂꯥꯛꯄ ꯆꯅꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯆꯅꯨ, ꯆꯠꯂꯣ,
ꯅꯅꯥꯎ ꯂꯩꯖꯤꯡ ꯄꯨꯗꯨꯅ ꯌꯥꯏꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯣ ꯏꯅꯤꯡꯊꯧ ꯐꯤꯕꯝ ꯑꯁꯤꯗ ꯀꯔꯝꯅ ꯏꯅꯤꯡꯊꯧꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯀꯗꯧꯔꯤꯕꯅꯣ ꯏꯄꯥꯒꯤ ꯆꯅꯨ ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯇꯥꯎ ꯅꯈꯣꯏ ꯑꯅꯤꯅ ꯇꯦꯛꯇ ꯀꯥꯏꯗ ꯂꯩꯔꯕꯗꯤ ꯏꯄꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯅꯅꯥꯎ ꯂꯩꯖꯤꯡꯗꯣ ꯃꯉꯥꯎ ꯊꯤꯕꯅꯤ ꯅꯪꯅ ꯈꯔ ꯁꯦꯟꯅꯕꯤꯌꯨꯀꯣ ꯆꯅꯨ ꯂꯥꯟꯐꯝꯗꯒꯤ ꯂꯥꯏꯖꯤꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯝꯃꯤ ꯂꯥꯏꯖꯤꯡꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯆꯅꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯁꯥꯔꯗꯨꯅ ꯆꯪꯂꯛꯏ ꯂꯥꯏꯖꯤꯡꯅ ꯏꯆꯦ ꯆꯅꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯏꯄꯥ ꯅꯤꯡꯊꯧ ꯀꯥꯏ ꯂꯩꯍꯧꯔꯒꯦ ꯏꯆꯦ ꯆꯅꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯃꯐꯝꯁꯤꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯏꯅꯤꯡꯊꯧ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯍꯧꯔꯦ ꯅꯪ ꯅꯠꯇ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯕꯨ ꯑꯩꯅ ꯀꯟꯕ ꯉꯝꯂꯔꯣꯏ ꯆꯠꯂꯣ ꯃꯆꯥ ꯏꯕꯦꯝꯃ ꯏꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇ ꯀꯜꯂꯣ ꯂꯥꯏꯖꯤꯡ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯊꯨ ꯍꯥꯊꯨ ꯀꯥꯗꯒꯤ ꯆꯦꯟꯊꯣꯛꯈꯤ ꯉꯁꯥꯏꯗꯒꯤ ꯁꯣꯛꯄ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯆꯅꯨ ꯂꯥꯏꯖꯤꯡ ꯆꯠꯈꯤꯕꯒ ꯍꯧꯒꯠꯂꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯂꯥꯏꯖꯤꯡꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯎꯔꯝꯃꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯗꯨꯅ ꯆꯅꯨꯅ ꯐꯠꯇꯕ ꯁꯔꯧ ꯑꯃ ꯁꯤꯜꯂꯦ ꯈꯪꯂꯗꯨꯅ ꯂꯥꯏꯖꯤꯡꯗ ꯄꯥꯎ ꯇꯝꯒꯦ ꯍꯥꯏꯅ ꯃꯆꯥ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯆꯅꯨꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯜꯂꯛꯄ ꯈꯨꯗꯤꯡ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯦꯗꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯤꯡꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯕꯨ ꯃꯈꯧꯔꯤꯗ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯍꯥꯠꯂꯝꯃꯤ ꯂꯥꯏꯖꯤꯡꯅ ꯂꯥꯟꯐꯝ ꯌꯧꯔꯛꯄꯗ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯅ ꯃꯄꯥꯕꯨꯡꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯂꯩꯕ ꯎꯕꯗ ꯂꯥꯏꯖꯤꯡꯅ ꯏꯄꯥ ꯅꯤꯡꯊꯧ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯅ ꯏꯟꯊꯣꯛꯂꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯏꯄꯥꯒꯤ ꯂꯥꯏꯖꯤꯡ ꯆꯠꯂꯣ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯣ ꯆꯠꯂꯣ ꯆꯠꯂꯣꯏ ꯑꯩ ꯏꯄꯥ ꯅꯤꯡꯊꯧ ꯌꯥꯎꯗꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏꯌꯦ ꯆꯠꯂꯕꯁꯨ ꯏꯄꯥꯒ ꯄꯨꯟꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯆꯅꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯅꯤꯡꯊꯧꯗꯨꯅ ꯆꯅꯨ ꯂꯥꯏꯖꯤꯡ ꯄꯨꯗꯨꯅ ꯆꯠꯂꯣ ꯏꯄꯥꯅ ꯍꯥꯏꯕꯤꯌꯣ ꯆꯠꯂꯣ ꯆꯅꯨ ꯂꯥꯏꯖꯤꯡꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯈꯪꯍꯧꯗꯨꯅ ꯂꯥꯏꯖꯤꯡꯕꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯂꯥꯞꯅ ꯏꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯅꯤꯡꯊꯧ ꯋꯥꯔꯝꯂꯒꯅꯤ ꯄꯣꯊꯥꯔꯣ ꯍꯥꯏꯔꯗꯨꯅ ꯊꯥꯡ ꯃꯆꯥ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯊꯕꯥꯛꯇ ꯊꯤꯟꯖꯤꯜꯂꯝꯃꯤ ꯅꯪꯃꯛꯅ ꯃꯈꯥ ꯇꯥꯈꯤꯗ꯭ꯔ ꯅꯤꯡꯊꯧ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈ꯭ꯔꯦ ꯂꯥꯏꯖꯤꯡ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯅ ꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯂꯩꯈ꯭ꯔꯦ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯔꯕꯅꯤꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯆꯅꯨ ꯂꯥꯏꯖꯤꯡꯕꯨ ꯍꯥꯠꯀꯦ ꯇꯧꯔꯛꯄ ꯇꯟꯖꯥꯗꯨꯗ ꯂꯣꯌꯨꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯅꯨꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯂꯥꯏꯖꯤꯡꯅ ꯑꯩꯅ ꯁꯣꯏꯕꯅꯤ ꯑꯩꯒꯤ ꯏꯔꯥꯟ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯏꯄꯥ ꯅꯤꯡꯊꯧꯕꯨꯁꯨ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯕꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ ꯍꯥꯠꯀꯅꯤ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯂꯥꯏꯖꯤꯡꯒꯤ ꯑꯁꯥꯡꯕ ꯃꯁꯝꯗꯨ ꯇꯞꯅ ꯇꯞꯅ ꯑꯉꯥꯡꯕ ꯑꯣꯜꯂꯛꯄꯒ ꯏꯁꯥꯡ ꯁꯥꯡꯂꯝꯕ ꯎꯄꯥꯟ ꯋꯥꯄꯥꯟ ꯄꯨꯝꯕ ꯃꯩ ꯍꯧꯅ ꯆꯥꯛꯂꯛꯂꯝꯃꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨ ꯏꯉꯪ ꯉꯪꯅ ꯌꯦꯡꯊꯣꯛꯂꯛꯄꯗ ꯂꯥꯏꯖꯤꯡ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯂꯥꯏꯖꯤꯡꯅ ꯅꯪ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯊꯥꯡꯅ ꯊꯤꯟꯈꯤꯕ ꯍꯥꯏꯔꯗꯨꯅ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯇꯧꯔꯝꯃꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯁꯨ ꯃꯈꯨꯠ ꯍꯟꯗꯨꯅ ꯃꯥꯒꯤ ꯑꯉꯝꯕ ꯃꯤꯇ꯭ꯔꯪ ꯄꯨꯊꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯂꯥꯏꯖꯤꯡꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯍꯦꯟꯈꯤꯕꯅ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯝꯃꯤ ꯂꯥꯏꯖꯤꯡꯅ ꯆꯦꯜꯂꯣ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯣ ꯀꯔꯥꯏ ꯇꯥꯅ ꯆꯦꯟꯕ ꯉꯝꯗꯧꯔꯤꯒꯦ ꯅꯪ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯤꯡ ꯈꯪꯍꯧꯗꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯂꯒ ꯃꯩ ꯊꯥꯔꯝꯃꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯑꯍꯜ ꯑꯗꯨꯅ ꯎꯠ ꯑꯣꯟꯈꯤꯕꯒ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯁꯨ ꯃꯥꯡꯈꯤꯔꯝꯃꯤ ꯂꯥꯏꯖꯤꯡ ꯆꯅꯨꯕꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯤꯔꯝꯃꯤ ꯎꯔꯦ ꯆꯅꯨ ꯂꯣꯌꯨꯝꯕꯕꯨ ꯇꯝꯊꯤꯅ ꯐꯨꯔꯤꯕꯗꯨ ꯆꯅꯨꯅ ꯇꯥꯏꯕꯪ ꯃꯤ ꯅꯪꯒꯨꯝꯕꯅ ꯑꯩꯒꯁꯨ ꯂꯝꯕꯥ ꯄꯥꯒꯅꯤꯅ ꯆꯪꯂꯛꯂꯤꯕꯅꯤꯅꯦ ꯅꯁꯥꯒꯤꯅ ꯃꯪꯊꯤꯕ ꯂꯥꯛꯆꯔꯤꯕ ꯂꯣꯌꯨꯝꯕꯅ ꯑꯀꯟꯕꯅ ꯑꯁꯣꯟꯕꯕꯨ ꯇꯨꯍꯠꯄ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯕ꯭ꯔꯥ ꯅꯊꯣꯏ ꯃꯆꯥꯗꯣ ꯂꯧꯕꯤꯔꯣ ꯍꯥꯏꯔꯦ ꯏꯆꯦ ꯆꯅꯨ ꯂꯥꯏꯖꯤꯡꯗ ꯌꯦꯡꯊꯣꯔꯛꯂꯝꯃꯤ ꯂꯥꯏꯖꯤꯡꯅ ꯀꯔꯤꯒꯤ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯍꯥꯠꯂꯤꯕꯅꯣ ꯅꯪꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ ꯑꯩꯒꯤ ꯏꯄꯥꯅꯗꯤ ꯅꯪꯕꯨ ꯃꯆꯥꯒꯨꯝ ꯈꯟꯖꯕꯅꯤ ꯑꯗꯨꯒ ꯅꯪꯅꯗꯤ ꯃꯆꯥꯒꯨꯝ ꯀꯅꯥꯒꯤ ꯃꯆꯥ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯁꯤꯈꯤꯕꯗꯣ ꯃꯥꯒꯤꯗꯃꯛ ꯅꯠꯇ꯭ꯔꯥ ꯅꯪꯗꯤ ꯃꯥꯒꯤ ꯃꯆꯥꯅꯤꯅ ꯃꯌꯥꯝꯒꯤ ꯃꯆꯥ ꯏꯕꯤꯃ ꯑꯩꯕꯨ ꯅꯝꯃꯤꯅꯥꯏ ꯄꯨꯝꯅꯃꯛ ꯅꯪꯅꯅꯤ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ
ꯑꯁꯨꯝ ꯇꯧꯔꯝꯂꯣꯏ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯅꯪꯕꯨ ꯁꯣꯟꯕ ꯇꯣꯛꯇꯦ ꯅꯪꯕꯨ ꯀꯟꯅꯕ ꯑꯩꯕꯨꯅ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯅꯪꯕꯨ ꯁꯦꯟꯅꯅꯕ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯥꯡꯇꯥꯛꯍꯜꯂꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯅ ꯄꯥꯜꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯁꯤꯖꯔꯝꯃꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖꯤꯡꯅ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯁꯤ ꯅꯠꯇꯦ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯄꯥꯝꯂꯤꯕꯅꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯄꯨꯝꯅꯃꯛ ꯃꯥꯡꯂꯦ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯂꯥꯏꯖꯤꯡꯅ ꯁꯥꯎꯔꯤ ꯃꯈꯩ ꯃꯩ ꯆꯥꯛꯄ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯂꯣꯌꯨꯝꯕ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯂꯗꯨꯅ ꯂꯥꯏꯖꯤꯡꯕꯨ ꯐꯥꯔꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯑꯣꯏꯍꯜꯂꯛꯄ ꯅꯠꯇꯦ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯛꯄꯅꯅꯤ ꯇꯞꯊꯧ ꯌꯦꯡꯉꯨ ꯅꯪꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯀꯔꯤꯁꯨ ꯃꯔꯥ ꯂꯩꯖꯗꯕ ꯄꯨꯝꯅꯃꯛ ꯃꯥꯡꯂꯒꯅꯤ ꯂꯥꯏꯖꯤꯡ ꯂꯣꯌꯨꯝꯕꯗ ꯌꯦꯡꯂꯝꯂꯒ ꯑꯀꯣꯏꯕꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯐꯝꯊꯔꯗꯨꯅ ꯂꯩꯃꯥꯏꯗ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯊꯝꯂꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯗꯒꯤ ꯂꯥꯏꯖꯤꯡꯒꯤ ꯉꯥꯡꯂꯝꯕ ꯁꯝꯂꯥꯡꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯟꯅꯒꯨꯝ ꯑꯁꯪꯕ ꯇꯞꯅ ꯇꯞꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯆꯥꯛꯂꯝꯕ ꯃꯩꯁꯤꯡꯗꯨꯁꯨ ꯃꯨꯠꯈꯤꯗꯨꯅ ꯑꯅꯧꯕ ꯌꯦꯅꯤꯡ ꯑꯃꯨꯛ ꯆꯣꯡꯂꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯥꯏꯖꯤꯡꯒ ꯂꯣꯌꯨꯝꯕꯒ ꯂꯨꯍꯣꯡꯂꯝꯃꯤ ꯂꯣꯌꯨꯝꯕꯅ ꯃꯐꯝꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ ꯑꯁꯣꯟꯕꯤ ꯃꯕꯣꯛ ꯑꯗꯨꯁꯨ ꯂꯧꯔꯗꯨꯅ ꯃꯥꯡ ꯇꯥꯛꯂꯨꯔꯕ ꯂꯩꯕꯥꯛꯇꯨ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ